वैक्सीन कापा लापसिंगदा चेंग केजी मंगा मंगा पीख्रे खुराई कंस्टिट्यूएंसी की एमएलए एल सुसिंद्रो की मिजंग मखादा कंस्टिट्यूएंसी असिगी वैक्सीनेशन सेंटर सिंगदा वैक्सीन कापा लाप मी सिंगदा चेंग केजी मंगा मंगा पीगनी हाइबो वाफम थमखिबा अदु ngarangdagi piba hौख्रे मियाबु वैक्सीन कापथोकनबगिदमक टॉप टॉप मवोंगदा वैक्सीनेशन चथरंबा अदु गवर्नमेंट ऑफिशियल सिंगना थागतप फोंदोखे एमएलए सुसिंद्रो की मिजंग मखादा डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट अमसुंग सीएमओ इम्फाल ईस्ट का खुसमनदुना ngarang खुराई कंस्टिट्यूएंसी की वैक्सीनेशन सेंटर अमा ओइरबा नोंगाई लैमा कम्युनिटी हॉल दा चथगिबा वैक्सीनेशन प्रोग्राम अदु बे बुमलुन मांगना लुसिंगदुना इम्फाल ईस्ट की डीसी डाइना खुमनथेम एसडीओ पूजा एलांगबम अमसुंग एनएचएम के स्टेट मिशन डायरेक्टर डॉक्टर एन समजाइना हकथेंगना यंगसिनखे मिपुम खुदिंगमकपु वैक्सीन कापथोकनबगी पांदमदा टॉप टॉप मवोंगदा चेंग अमसुंग कोविड-19 लाइसेट असिबु ngaktokpada mathau taba polamsing lemna piduna silamkiba program ase thagatningai ne haina principal secretary b bumlun mangna phongdokhe yangsin khongchat adu da saruk yakiba dr n samjaina hai matam sana vaccine kapthoknaba laichet asidagi ngaktokpa ngamgane government na miyambu vaccine kapnaba lakhotliba khongthang ase mipum khudingna sawgatse hojik leiriba vaccination tawbugi chang asidagi hengathanba aikoi punna honaminase matam sana vaccine kapa thokpira uhaikhe amaromda assembly segment covid awareness and enforcement committee खुराई की कोऑर्डिनेटर अंबा संजनबम हाई ngasi tang kunithoi gi oina constituency asigi oina खुराई पॉपुलर हाई स्कूल अमसुंग सवुंबुंग कबुई खुनौदा मास वैक्सीनेशन पांगथोकने constituency asigi manungda leiba club singna mass vaccination पांगथोकनिंगबा लेरबदे कमिटी असिना पाउ फौबिरउ मियाम गिदमक matam pumbada thong launa hangduna leidi haiki angang phuraga nongmaina kaptuna tanabagi khongjang changsin khrei tha asigi taraga nipan gi numidang pung 8 lom tabada Imphal East ki Khurai Ningthobung Leikaida machin manaw anina leikai asimaktadagi chahi taraga humdoi gi angang nupa macha amada phubuda natana nongmaina kaptuna tanai amadi maduda apanba piruba miyoi singda onsinduna nongmai namki haibagi mayokta ngasi leikai asida wakat mifam chathakhrei थौदोक असिगी विक्टिम ओइरिबा हुइद्रोम जैक्सन चाही तरा हुमदोइगी मायाम्बना प्रेस ता फोंगदोरकपगी मतुंगिना थौदोक असिदा सेनरिबा मचिन मनाव अनि अदुगी ममिंग युमखाइबम इबोमचा चाही यांखैगनि थोय अमसुंग युमखाइबम नाउबी एलाइस पेनाउ अपोकपा लैखिद्रबा युमखाइबम खुतामचा कवि हाइरे थौदोक असि जून 15 की नुमिदांग पुंग 8 लोम ताबदा थोखिबनि हाइना पल्लदुना मतम असिदा जैक्सन महाकी मयुमगा नंगना लैबा माने होइदा थबक अमा चलुरगा मयुम चंगलकपगी लंबीदा यू ngauduna leramba ibom chana pungpham asida laikai asida thokpa accident amagi matang da wahang hanglakpada khangde haina khumlubagi damak jackson da khupakna tharkhibani haire madugi matung ngayak leraga jackson na sauningduna mamana ba ni hauraga ibom chagi manakta amuk thoktuna mahakna ibom cha mangonda jackson khupakna tharkhibagi maram hanglubada ibom chana jackson da amuka kinna thinjilakpadagi jackson na su handuna ibom cha da kinna thinki haire मदुदगी इबोम चाना नोंगमै सतोरक्तुना किहलकपदगी मफम मदुदा लैरंबा मियोइ खरना इबोम चादा तौदनबा लाउबगा लोइनना खामनबा मुक्नबदा इबोम चागी नोंगमै अदु लैमाइदा ताखि हाइरे मतांग अदुदा इबोम चागी मनाउ नुपा नाउबी एलाइस पेनाउना लैमाइदा ताबा नोंगमै अदु खुंगतलगा जैक्सन दा कापतुना तानरखि अमदे इबोम चाना नोंगमै सतोरक्पदा तौदनबा हाइरुबा मियोइ सिंगदा नोंगमैना नमखिबनी हाइनसु जैक्सन गी इमुंग मनुंगना मराल सिखे थौदोक असिगी मतंगदा पोरमपाट पुलिस स्टेशन दा जुन 8 दा कंप्लेन तौखिबा लैख्रे हाइदुना जैक्सन गी इमुंग मनुंगना ngasi फाउबा इबोमचा अमसुंग महाकी मनाउ नुपा नाउबीगी मथक्ता फाबा पुनबा नत्रगा आइन गी ओइबा थबक अमता पुलिस की माइकेदगी लखलकपा लैति हाइना पल्लदुना पेंदब फोंदोरकले ngasi famkiba wakat mifam aduda protester singna जैक्सन दा फुरखिबा इबोमचा अमसुंग नोंगमै कापतुना तानरखिबा पेनाउ की मथक्ता आइन गी मतुंगिना एक्शन लखलु हाइना डिमांड तौखे चाही अमगी मखा के अंगांग सिंगदा पीसीवी कापथोकपियो जॉइंट डायरेक्टर चाही अमगी मखा दा लैबा अंगांग सिंगदा न्यूमोकोकल कंजंक्टे वैक्सीन पीसीवी कापथोकपियो हाइना फैमिली वेलफेयर सर्विसेज के जॉइंट डायरेक्टर अमदे स्टेट इम्यूनाइजेशन ऑफिसर डॉक्टर टी मनिहार न फोंदोखरे इम्फाल के बीटी लंबी मया दा लैबा डायरेक्टोरेट ऑफ फैमिली वेलफेयर सर्विसेज के कॉन्फ्रेंस हॉल दा ngarang पांगथोकिबा पीसीवी की मतंग दा नोंगमगी ओइबा मीडिया सेंसिटाइजेशन थौरमदा वांगांगलदुना डॉक्टर टी मनिहारना मथकी वाफमसी फोंदोखिबने महागना इंडिया गवर्नमेंट पाइखलिबा यूनिवर्सल इम्यूनाइजेशन प्रोग्राम की सरुक अमा ओइना था सिगी
Tareta Manipurda PCV kapa hokre. PCV ase khwaidagi safaba vaccine singi manungda amane. Masi matik mayai cheli amade atopa makhalge vaccine singa punna angang da kapa yai. Vaccine ase mamal tangi adubo India government na laibak asigi angang singda public sector health center singi Kuthangda lemna kapagi khudong chaba piri maruina pneumonia yauna atai pneumococcal disease sing ngakthoknaba hidak asi mama mapa oiba singna chahi amagi makhada leiba angang singda kapthokpi haina mahakna makha takhi PowerPoint presentation amaga loinana Dr. T Manihar hai pneumonia meningitis bronchitis rhinitis sinusitis otitis media chingba sing ase pneumococcal disease haina khangnai Streptococcus pneumonia kauba bacteria amana thokhanbane laina sing asigi manungda aikhoina haksina lawriba asi pneumonia ne hairiba bacteria asigi saklon maudraga humdoirom leibagi manungda makhal kunna khwaidagi sathiba kangbu ne mahik asina khwaidagi yamna sokhaliba miyoi kangbu ase chahi manga gi makhada leiba angang singdane aduga hena sathina sokhanbade chahi ani gi makhada leiba angang singdane madudi changkhragadi sigalle poklaba matung tha taruk mamage khomlang mapung phana thakpa phangdaba angang machi oiba chinjak chaba phangdaba angang mi yamna punba kada leiba sengdaba nuksit marakta leiba amade masa sonba angang singdana laina sing asi changbagi chang wangi haina sumhakna panki pneumococcal laina singi maru oiba layong singdi laihau hauba kok chekpa wakhal mangba lokhuba masa namba amade yang singbadagi hendoktuna ningsa sor honba waba phauba thengnaba yai adubu chahi nauriba angang singdadi aikhoiga maruoina pau phaunabagi mawong ase kappa natraga nokpa si khakta oibana layong khangbada yamna aruba amane masa sagatpaga loinana mahuksaga manadaba mawongda toina kappa mathabakta kusinbagi phibam thengnarabadi pneumonia natraga atai pneumococcal laina ni haina lowba yai aduga diagnosis te clinically tawgadabane x-ray imaging amadi laboratory test tawraga yengba yai hainasu Dr. T Manihar na phongdokhi hairiba pneumococcal laina sing asidagi ngakthoknaba amata ngairaba pambaide vaccine kapthokpa sini vaccine singi manungda PCV ase khwaidagi safaba amadi matik mayai chenba amane laibak asida kumja 2017 da state manga da PCV ase kapa hauki Manipur gi oina tha asigi haukiba tareta haukre India da vaccine makhal ani PCV 10 amadi PCV 13 ase seasonai amadi Manipur gi oina PCV 10 asi oina kaple mamang sahi fawda Malem gi leibak chamaga nifu tarukta PCV kapna khre PCV ase kapagi mawongdi angang ama poklaba matung tha ama makhai surakpada ahanbada dose tha ahum makhai dana ani suba dose aduga tha mapandana booster dose kapkane angang singi yet thangba faigalge masal da hidak ase kapkane atopa vaccine su matam amatada kapayai tawbadabu insi amarom lapnagane PIC singda sathariba routine immunization numit sing laibak pokpa madi sagol senda aduma kapthokpa yare wahang amagi paukhumda SIO na hai chahi amagi makhada laiba angang singda mijeng thamlaga hida kapkadabane tawbadabu Manipurda khara thengna hogdokpa oibana chahi amagi manungda laiba angangda ahanba dose kapa hokrabade mathang ani suba amadi booster dose masagi chahi henkhrabasu makhatana kapa yagane thauramadu WHO amadi UNDP gi mihut sing amadi Family Welfare Services ki officer sing su saruk yakhe